अहानबदा मरोइबा पाउ मियामदगी लूट तौबा टेररिस्ट अमगुमना एक्ट तौबा मिहाटपा NSCN IM गी कैम्प सिंह गवर्नमेंट ngak सेंदुना थंबगुम तंपाक के लालौलुप सिंहसु कैम्प सादुना ngak सेंबियु हाइना अमकिलना फोंदोक्रे महात्मा गांधी ने इंडिया की निंग तंब तांदुना चंगसिलंबा अहिंसा के आंदोलन अमदी येकनबबु अहिंसा न माइथिबा पीगदबनी हाइबा वाखलोन मिपुम खुदिंगमंगना हौजिक फावबदा इकाई खुमनरी हाइना CLP लीडर ओक्रम इबोबीना फोंदोक्रे अमदी यूनाइटेड फ्रंट मणिपुर नंगसी इम्फाल दा अटवान अबोन मै मिहात की मायोक्ता पोस्टर कैंपेन अमा होंदोक्रे गवर्नमेंट पीबा कोविड-19 की SOP सिंह निंगथिना ngakna chatuna chathokpa matamda mask upiba sanitizer sizinaba khutsa sengna toina hambiba amasung foot taruk ki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi loinana chahi 35 gi mathakta leiba mioi singna COVID-19 vaccine soidana kapthok piu Pony TV meeting tabiriba singbu taramna ukchari hauzik pau sandokna pizari मियामदगी लूट तौबा टेररिस्ट अमगुमना एक्ट तौबा मिहाटपा NSCN IM गी कैम्प सिंह गवर्नमेंट ngak सेंदुना थंबगुम निंग तमलबा लैबाकनी निंग तमजरगे हाइना लाउरिबा तंपाक के लालौलुप सिंहसु कैम्प सादुना ngak सेंदुना थंफम थोई अमदी मियाम गी पुंसी कनबा ngamloidaba तारबदी मणिपुरदा लैरिबा आर्मी सिंह चाबा तांगनबनी थंबिरनु हाइना अमकिल गी प्रेसिडेंट इन चार्ज लौरेंबम nganbina फोंदोक्रे ngasi DM कॉलेज ता लैबा MSU गी हेड ऑफिस ता लुप तरामापलना अटवान अबोन मै मिहात की मतंगदा पांगथोकपा पाउगी सभा अमकिल गी प्रेसिडेंट न वाफम असी फोंदोखिबनी महांगना मखाताना हाइकी JAC न तांग 3 अक्टोबर गी अहिंग नोंगयाइदगी तांग 3 गी अहिंग नोंगयाइ फाउबा कौरिबा बन असी लुप तरामापलना सौगतकनी मरेबाक निंगबा अचुंबा ngang कयाबु फादुना हाटपदा चेनरिबा गैंग अमसुंग टेररिस्ट नि हाइबा मिपुम खुदिंगमकना खंगले गवर्नमेंट नसु खंगनबा NSCN IM गी तमेंगलोंग गी बुइनिंगदा लैरिबा कैम्प सिंह आर्मी ngak सेंदुना थंबा तारगदी तंपाक की लालौलुप सिंहसु गवर्नमेंट ngak सेंदुना थंबियु हाइना लौरेंबम nganbina मंगहाताना फोंदोखि सरकारना हाइबा अबोमाइबो हालिबा मियोइसे थुना पुथोकपियु नत्रगदी खोंजंग कया चंगसिलकनी खुदक्ता मागी ममांगदा सरकार गी मियाम मयांगी ममांगदा फारगा पुरगा हातिबा मफमदुदा हेलीकॉप्टर सु लैरिबा अमा लोई लैरिबा थीददना हातु हनबा हाइबसे सरकार की असोनबनी इंटेलिजेंस की असोनबनी अदुना आर्मी जिना मागी मखुदगी अबोमाइबु पिथोकबा हाइबसे आर्मी की कस्टडियल डेटनी हाइबसे हाइबया बपोनी हाइबा अखोइगी अबोमाइगी केस से अइना हाटपनी माना हाटपनी हाइबसे होजु फावबा हाइब्रिबसे हाटनी की खंगगा अदु हाइब्रि करी अकाइबा लेबगे हाइबो वाहंग कया मा हंगनी थरमदुदा निपको की प्रेसिडेंट TS मनिहार ना हाइकी NIA दा अबोनमै मिहात की केस सिनबदा अकाइबा लेते तौबतबु हौबदगी लोइबा फावबा मयेक सेंगना खंगलिबा स्टेट ना करिमता दायित्व लौदबगुम तौबसी गवर्नमेंट ओइना इकाइनिंगाइनी अबोनमै हाटपदा चेनबा जिप्सी अदुगी मपु अमसुंग हक्थेंगना चेनबा मियोय अमता हौजिक फावबदा फादरी हाइना मनिहार ना फोंदोखि टेररिज्म से मसीगी मायोक्ता अखोय पुना लेमिनरकांदा तंगदु लैताबा अमदी शांति ओइबा अदुगुम्बा लैबा अमा ओइननबगिदमक्ता अखोयगी हयेंगी पन्नसी अखोय मरु ओइना अखोय सावगतजबनी अदु लोइनना अखोयगी तोंगान तोंगानबा लुपसिगी ओइबा मणिपुरदा लैबिरिबा तोंगान तोंगानबा डिस्ट्रिक्ट सिंगदा लैबिरिबा अखोयगी लुपसिंगसु क्लब ऑर्गेनाइजेशन मैरा पाइबी खुदिमक्सु मणिपुरगी इंटरेस्टता अखोयगी लैबाकसिगी इंटरेस्टता येंबिरकांदा हयेंगी बल्लसे ख्वाइदगी हेन्ना मसक थोकपा अदुगुम्बा चिंगतम पुन्ना अदुगुम्बा इहौ सागतखिबगी लुपने हाइबदु केनोने हाइबदु बन्ने हाइबदु मखोय खंगलकांदा ngasi हेन्ना अखोयगी जेसिना चंगहेलकपा अखोयगी खुदिमक्ता अखोयगी लुप त्रातुबसिना हेन्ना मांगजिन थाना मखोयना जेसिना चंगसन बंगमदबा मफमदुदा अखोयना चंगहेलकांदा अखोय सोयदनमगी जस्टिस फंगनबा कोनगनी हाइबदुबसु अखोयगी लुप त्रातुकी माइगेदगी थमजरी ngasi Imphal gi Congress Bhavan da Mahatma Gandhi gi Chama Yankhai Suba Mapok Kumon Thauram Pangthokre CLP leader Okram Ibobi Congress Luchingba Gaikhangam Amadi
Manipur Pradesh Congress Committee MPCC gi atai makok thongba luchingba sing amadi thaumi kayana Mahatma Gandhi gi mafamda haikat leikat tamduna ikai kumnaki. Tharmaduda CLP leader Okram Ibobina haiki Mahatma Gandhi na India gi ning tamba tanduna changsilamba ahimsa gi andolan amadi yeknababu ahimsa na maithiba pigadabani haiba wakalon mipum khuding mangna haujik phawbada ikai kumnaduna lakli. Mahangna British ki makutagi India gi ning tamba mulhauba adumak mahaki non-violence movement adumakna maipakibani. Manipur Pradesh Congress Committee Mahatma bu ikai kumnaba oina ngasigi thoram asi pangthokpani haina mahakna makhataki. राष्ट्रपिता जी महात्मा गांधी जी की सामगा यांखैनी थोय रक्षुबा मपोक नुमित कोई लोइनना लाल बहादुर शास्त्री जी भारत की प्राइम मिनिस्टर ओइबिरंबा महाकिना चामगा 33 रक्षुबा मपोक नुमित असि कोइंसाइड तौबा अदुना कोई प्रदेश कांग्रेस कमिटी ना लैखिद्रबा लीडर अनिमकी मफमदा मखोइबु अखोइ तौविमन खंगबा कोई उच्चरी मयाम ने हन खंगबिरे मदुदी बापू जी असी पृथ्वी पुनमकना मसक खंगबा माना नॉन वायलेंस ना कोलाई ओइदुना पृथ्वी जोई तौनो लाब ब्रिटिश रु लाइना माइथि बे पिकिबा होजिति पृथ्वी पुनमकना खंगरे माकी मपोक निमित असे इंटरनेशनल डे ऑफ नॉन वायलेंस हाइदुना United Front Manipur na ngasi Imphal da Atwan Abonmai Mihat ki mayokta poster campaign ama hongdokre. Wafamasi Front ki chairman Sapam Samungong na Imphal gi press club ta pangthokpa press meet amada mahak na phongdokhibani. Mahak na hai ki government asina micham hatpada chenaba miyoi sing lemna tharoi hairabasu ngasi fawba mara laiba amata matik chaba dandi piba udri karigumba farabasu bel piduna thadokpagi chatnabi ama lairi abonmai gumba miyam gi luchingba ama hatkibada government asina thausadaba matau ama utpagum tauri masi miyam na peningai oide atubada mihat pasing putho haina mahak na dabi tauki India da housing fawbada miyoi million chamapal da lemna covid ki vaccine kapthokre haina Union Health Minister Mansukh Mandaviya phongdokre Hariba masing asi singthaningai oiri loinana English sing ani kunmathoi gi December fawbada miyoi khudingmak tika thana ba pandam thamri haina mahakna phongdoki COVID-19 vaccine drive asi laibak sin bathungna hanadagi khongchen gyanghanna Union government na thaurang tauri haina Health Ministry na phongdokli Ngasi Air Chief Marshal VR Chowdhury PVSM ABSM VM ADC Chief of the Air Staff oina wasak lokre Tharamadu Vayu Vawan Air Headquarters sa pangthoki Chowdhury asi NDA gi alumnus amani mahak Englishing ama chamapal marfuni thoi gi December da IAF ki fighter stream da commission tauki mahang na hujik phawbada multiple fighter amasung trainer aircraft da pung lising ahum chanipal paikhre mahak param visit seva medal PVSM ati seva medal AVSM Vayu Sena medal VM Fangre loinana President of India gi honorary ADC ni Lakliba general election da 54 nungba ST Assembly constituency da mirep oigadoriba amadi BJP state executive members su oiriba Gaidon Kamai gi political campaign office ama ngasi None district ki manung channa leiba nungsai part 2 da hangdokre Office hangdokpagi tharamadu Gaidon Kamaina BJP gi matangda amadi mahakna party asida changkibagi wari tinliba miyamda sugaina thamki CMHT card amadi development project ki matangda su mayamda wakal tahanki mahaki maruoiba pandamdi education health amadi connectivity mapung fana chawkhat hanbani haina su Gaidon Kamaina phongdokhi tharamadu dais da famki basingda lengyan fi su kudol tamki tharamadu nungba kendragi nungba circle Longpi Circle amadi Dolang Circle gi intending candidate singsu sarugyaki. Loinana Nungsai village area ki Luchingba Singh, Nupi Luchingbi Singh, village authority ki Luchingba Singsu sarugyaki. Nakalambaromda Longmai Tree dasu interaction program ama pangthoki. Paugi maraktana atenba break amtang longminasi. Occasion singidamakta makhal kiyagi cake, haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fongbigani, amadi adomgi apamba moongda cake customized tawbagi khudong chabasu pisari.
ngasi laubinabagidamagta lengsingbiru aikhoigi address NG College Road near Nauramtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order tobiba yagani. Breaking matungda miyambu taramna okchari makataba pau. Ngasi Mahatma Gandhi gi chama yangkhainithoi suba mapok kumonga mari leinana Imphal gi MG Avenue Samu Makhong amadi Nambul Turel na chingba mafamsingda BJP Manipur Pradesh amadi BJYM Youth ka khutsam naduna Swachh Bharat Abhiyan gi makhada sitpa sengbagi thoram ama pangthokre. Tharmaduda BJP Manipur Pradesh ki Vice President Singh Nongthombam Nimbus Chidananda Singh General Secretary P Premananda Maitei BJYM Manipur Pradesh ki President Manohar Mayum Baris Sharma amadi party gi karyakarta amadi youth kayana sarugyaki. Haukiba September 18 gi nungthin pung 3:49 taba matamda thokiba lambi gi accident amada soklaba miyoi ama Technopal Battalion Assam Rifles na kanbangam khare. Accident thokiba matam ikan kanadana pau fang badagi Assam Rifles na mafam aduda chatuna rescue operation ama chathabaga loinana soklaba miyoi adu first aid piki. Tungda soklaba miyoi adu Technopal da laiba Assam Rifles ki medical aid post emergency medical aid piduna kanbangam ki. Soklaba miyoi adu Thoubal District Hospital da makhatana laying chathaki hairi. Churachandpur Battalion Assam Rifles na sinduna IGR South ki meeting makhada interaction kam career counseling gi thoram ama Jawaharlal Navodaya Vidyalaya Churachandpur da ngarang pangthokre. Armed Force ta karam na changani amadi kari khudong chaba fangani haibagi matangda lamdam madugi satra satri singda khanganaba thoram adu pangthokhibani. NDA amadi CDS ki exam singdagi karam na Armed Force changba yaba amadi Nupi macha singna Sainik School amadi NDA exam singda matau karam na sarug yagani haibagi matangda su sarug yariba singda khanghanki. Assam Rifles na miyam da leptana mating pangbagi thabak makha chatharakpa oina ngarang Sangsad Battalion na sinduna IGAR South ki meeting makhada ke Asangkhulen Village Kamjong District ta medical camp ama pangthokre. Analaying gi khudong chaba fazana fangdraba amadi COVID laina laichat asigi maramda khangba watlaba lamdam madugi miyoi singi damakta medical camp adu pangthokibani hairi. Assam Rifles ki medical team na laying chathabaga loinana hidak langthak su yenthoki. Masa khara kanna ngamdaba miyoi singna civil hospital singda refer tawduna makhatana laying chathahanki. Imphal East District ki manung channa laiba Top Chingtha Water Supply Scheme asigi reservoir tank asidagi ising chingkhatna ba sizinariba 15 HP water pump set asi ising sizinariba miyam asiga chana raktabana anauba 40 HP ama thamnaba hayengdagi semba sabagi thabak horagani hairi. Maramaduna Top Chingtha Water Supply Scheme asidagi ising sizinariba miyam na lakliba yumsakaisa fauba ising piroi haina village Water and Sanitation Committee Top Chingtha ki maikaidagi khangalakle. Hauzik aroi badamoroi bapau amukhana. Miyamdagi loot tauba terrorist amagumna act tauba mihatpa NSCN IMD Kem Singh government na ngak senduna thambagum tampake lalholup Singh su Kem saduna ngak senbiu haina amkil na phongdokre. Mahatma Gandhi na India ge ning tamba tanduna changsilamba ahimsa ge andolan amadi yengnababu ahimsa na maithiba pigadabani haiba wakhalon mipum khudingmangna hauzik phawbada ikai kumnari haina CLP leader Okram Ibobina phongdokre. Amadi United Front Manipur na ngasi Imphal da Atwan Abon mai mihat ki mayokta poster campaign ama hongdokre. TV na pizza ba nung tilgi pao matanga si Deloizare, mityeng tabiri basingbu amukhana kruse.